ꯊꯥ 4.5 ꯐꯥꯔꯦ ꯁꯛꯀ ꯋꯥꯔꯤ ꯁꯥꯗꯕ ꯑꯗꯣ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦ, ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯑꯦ. ꯃꯥꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯦꯔꯤꯀꯥꯗ ꯆꯠꯈꯤꯕꯁꯤ ꯇꯥꯏꯋꯥꯟꯗꯒꯤꯗꯤ ꯃꯥꯅ ꯑꯍꯥꯟꯕ ꯐꯤꯃꯦꯜ ꯀꯦꯗꯦꯠ ꯑꯣꯏꯅ ꯆꯠꯈꯤꯕꯅꯤ. ꯑꯗꯨꯅ ꯅꯨꯃꯤꯠ 95ꯒꯤ ꯃꯣꯏꯒꯤ ꯑꯣꯔꯤꯌꯦꯟꯇꯦꯁꯟ ꯄꯥꯁ ꯇꯧꯕꯁꯤ ꯃꯥꯅ ꯑꯍꯥꯟꯕꯁꯨ ꯑꯣꯏꯔꯦ, ꯑꯗꯨꯒ ꯑꯍꯥꯟꯕ ꯅꯨꯄꯤꯁꯨ ꯑꯣꯏꯕ. ꯑꯗ ꯅ꯭ꯌꯨꯁꯄꯦꯄꯔꯗꯒ ꯆꯥꯎꯅ ꯍꯥꯞꯈꯤ, ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯄꯦꯄꯔꯗ. ꯑꯗ ꯏꯆꯥꯕꯤ ꯃꯦꯝꯁꯨ ꯃꯥꯁꯨ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯌꯥꯝ ꯆꯥꯡ ꯅꯥꯏꯅ ꯆꯠꯄꯅꯤ. ꯎꯁꯨꯒ ꯌꯥꯎꯗꯅ ꯎꯁꯨꯒꯤ ꯅꯝꯕꯔ 1 ꯇꯥꯟ ꯒꯣꯜ ꯃꯦꯗꯜ 15ꯃꯨꯛ ꯍꯦꯟꯅ ꯐꯪꯈ꯭ꯔꯕꯅꯤ ꯃꯥꯁꯨ. ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯅ ꯌꯨꯝꯗ ꯍꯦꯛ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯖꯤꯝꯗ ꯑꯗꯨꯝ ꯁꯥꯖꯦꯜ ꯇꯧꯃꯤꯟꯅꯕ, ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒ ꯑꯩꯒ ꯇꯧꯔꯒ ꯑꯗꯨꯝ ꯁꯥꯟꯅ ꯈꯣꯠꯅ ꯇꯧ. ꯑꯗꯨꯗꯩ ꯃꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯃꯥꯁꯦ ꯔꯣꯋꯤꯡ ꯇꯤꯝ, ꯍꯤ ꯍꯣꯟꯕꯒꯤ ꯇꯤꯝ ꯑꯃ ꯑꯣꯏꯅꯁꯨ ꯌꯥꯎꯕꯅꯤ. ꯑꯗꯨꯅ ꯃꯄꯥꯡꯒꯁꯦ ꯀꯟ ꯂꯥꯎꯅ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕꯅꯤꯅꯀꯣ, ꯍꯧꯖꯤꯛ ꯃꯥꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯦꯔꯤꯀꯥꯒꯤ ꯅꯦꯚꯦꯜ ꯑꯦꯀꯥꯗꯃꯤꯗ, ꯃꯤꯂꯤꯇꯔꯤ ꯑꯦꯀꯥꯗꯃꯤꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯁꯤꯗ ꯑꯗꯨꯝ ꯈꯥꯡꯕ ꯉꯝꯃꯦꯕ. ꯑꯗꯨꯅ ꯁꯤꯗ ꯑꯩꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯣꯏꯗ ꯑꯦꯅꯤ ꯇꯨꯡꯗ ꯃꯣꯏꯅ ꯊꯕꯛ ꯇꯧꯔꯛꯄꯗꯀꯣ, ꯑꯩꯈꯣꯏꯅ ꯁꯥꯖꯦꯜ ꯇꯧꯍꯧꯕ, ꯃꯁꯥ ꯐꯤꯠꯅ ꯂꯩꯍꯧꯕ ꯍꯥꯏꯁꯦ ꯑꯁꯤꯅ ꯑꯗꯨꯝ ꯀꯥꯟꯅꯕꯁꯦ ꯑꯗꯨꯝ ꯄꯣꯔꯛꯑꯗꯧꯅꯦꯕ. ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯁꯨ ꯐꯕ, ꯑꯗꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯁꯨ ꯉꯥꯛꯅ ꯆꯠꯄ, ꯃꯁꯥ ꯃꯎꯁꯨ ꯐꯕ, ꯄꯣꯖꯤꯇꯤꯚ ꯃꯥꯏꯟꯁꯦꯠꯁꯨ ꯂꯩꯕꯀꯣ.